Miss PAODAM yang tabiri besungbu yumnam Anuradha Debinai kono na krumzari. Hausai maroi ba PAODA. Hanagi Chief Minister and Birena Mati Raja Sabagi MP Lesembasana Zoba Union Home Minister Amit Shah unana bagidamata Delhi the Paishin Grade. Numitarungi Satakadaba meeting Mayake workshop among us the gate Guwahati da Hodokray. Toliba irang asi MLA singna miyamge oiba lebaka masemba ngamdaba kini haina uripawa punba lumna pundoragle. Loinana Mumbai da train de kitaduna miyoitaruk sire. House pausan na pizari. CBI na lokalapa ke samaga marilenana arambai tengongge zanene headquarter ge army chief asemba kanan phazan kibage matangda lamna masage tongan tongamba mafamda sauna irang tholengai cherakta manipur ge hanage chief minister and birena mate raja sabha ge MP ningthau leisemba sana zawba union home minister Amit Shah unaruna bage damatanga sinung thenda Delhi tamna paisin krai lusingba ani singna Delhi da Jangkribasi state asike uriba phibamge matangda wari sananaba union home minister Amit Shah ge maikaidege pau pirak padagine haire president phangba pauge matunge inadi makhoi hayenge union home minister Amit Shah ga unagadabane haire ngasi nungthin punga amaram tabada makhoi anina Delhi jananabage damakta Impal airport tamna lakpada hanage chief minister and birena paumi singda phongdoke bagi Matungina de Mahakamade Raja Sabha ke MP Lesenba Sana Zoba Leiriba Lebake Pibam Singha Makok Tongba Lusingba Singda Kanganaba Amade Kanganabage Japani Manipurge Pibange Yamna Crucian to Oibatangaka Amada Lebana Manipurge Miamba Punamangna Leiriba Ima Iben Ichi Ina Punama Wakan Puning Fataraga Tangadaba Kongtana Karino Tangloidaba Kongtana Karino Ngangadabana Karino Ngangloidabana Karino Habadu Yamna Tanzamenza Yanglaga Ekoi Punna Amata Oina Tabak Domina Batangai Pade Loinana Miam Punamangna Yariba Makai violence ke Tabak Tadonaba Honabi Haina Apple Toke Mana Makatar Duna status ge Oriba Piva Masaki Matangda Karino Tobayabado Ekoi Punama Punsilaga Yamna Punenga Pataraga Tauminaba Matamne emotion da ngahake sauba amade pendabada pangsat chatpage mahuta apunbana pangane haiba wakhalona aikoi punamak punsilaga unaba yabadu unaraga lairiba situation sige solution ta athubada puraknaba aikoi ge maikai dage taksangane Lairiba Naha Singha Amadi Miamna so violence ke tabak Taduk Minaraga Kok Sungsan Minaraga Tangleba Kongtang Singha Lairiba is indigenous people Singi Kadaida Abhaba Oigatage Habadu Dominasi Hainaso Mahana Bel Doke. Hati show pada pen pada koi konsep chanda dah yang unsur lerga unity is the strength adu naik koi ada sih koi nabai apa sih unar koi lain situation sih and earliest solution nama tu win apa koi is ini apply tu tu ni kalau kerja miam nasu naruh sih miam kok unsur nabi lerga unsur kita hadu kira kan hangi berkontang sih karai dah kali pentung nomor kan koi lewat ki indigenous people sendiri apa yang kamu ikut gitu kan dominasi yang namanya apa yang apa dominasi. Aramai tengongge asam kanan CBI na phake babu yaning de phongtok tana miam na changchil ba khongjang ge sarukama oina ngarang nimidang Impal district ke DC road ta Kongpan top Konang Kong Amadi Wakana Sangma Mofam Sang the Miamna Kanmamo the protest attack. Miamgi Iho Kongsang Dunam Tanabahona Bada security force came make the smoke bomb Kablapuda Imung Amanda Sandona may Salom Gadabadage Miamna Kudakta Kalore Haide. Miamgi Kongzanga Adu Kansalapodagi security force na Porompa DC Road Manakta Tingna Bahona Bada tear gas smoke bomb Amade mop bomb Nasangba Kakre Haide. Protesters signal security tamna nunglang ba amade nauri kapsan bage thabak satake security force ke maikai dege protesters sangbo control tawna ba hona bada nongmai round kya so blank fire tawki security force na kablak pa smoke bomb pa ama kongpan ta khetri lekai
tasanke smoke bomb aduna yumba kubliba jinga phawraga imungda tasan badagi imung aduge phamungda ta aduna mai chaklakhe hairi ba matampa aduda mi tumduna leirin naringai dani adubu laiba phabadi mai chakpa aduda aso apana mata yahaukide kudakta mayam changduna sarleba mai adu muthatpadagi kudong thiba thohoutre hairi Arambai Tengkol headquarter ge army seva asem kananta phakibage mayokta 89 numit taranigi oiba manipur sadana maramorga zirbam district so etigi members ng amade mara paibe sang so khongjangka asada saruga aduna mai pakna sadan ge khongsang sangsile sadana maram phoiraga kaithel hangna khide dukan sang thong lona khe lambi sorokta mi kaya janakide banda sagat pasingna lambi da thorok tuna mi chatpa amade lambi thingbage thabakya chathake sadam ge matangda mera paibe luchingbi al bimolana phondor khibada aikhoina jirbam da leidiba mera paibe aikhoina arambai ge icha asamba kanan phakibago kandem tawe athubada condition amate yaudana mahapu thadukadabane numitarani ge sadam ta aikhoina mapung phana sagwale PR lakpada arambai icha singna khulai loina sinaki loina na condition amate yaudana arambai tengkol sing phaba punba tauroi haina su yana kibaleke adubo ngasidi isa sing phaba punba taruklebase aikhoi mama aikhoina nungaite athuba matamda isaka amate yaudana thado pira o haina phongdokhe singna yamna pendaba phongdok chari aduga agoi pia tamamba matungda koi kainom kaimta condition jauna kaimta awana kaimta phaba khoba puloi haina haikraga haujina governor na karigina amamam tawina hoji maram chadna phaiba che condition amada yaudana anan kanan bu athuba matamda thadok pio haidana jibam da leiba praja imai ben amadi leiba praja mayamna kadem tawi athuba matamda kanan thadok pio condition amada ya haidana haiba che hajana media thongda haijari Haukiba sahi lisangani konmeri ge January ge tangtara treta Manipur ge border town ta ama oidiba more da leiba IRB posta attack chathaduna police commando ani hat ke bada chena bani haiba kuki laloba ahum NIA na phakre pharba miyosing aduge manungda kuki NP Tenopan ge member Thamiland Matena IRB posta chathake ba attack aduda kwaidi sawadaw dang lokibani haina NIA na ngana numidang thadropa cherol mada palle Cherona tuge matungina ma haukiba mege tang taramapanda Assam ge soldier ge pharaba matung NIA na kota puthoke loinana house got is under judicial custody da leire case asga mari lainana NIA na pharaba mioi ani adude suspension of operation da leire ba ko ke national army KNA ge member Kamgin Thang Gangte amade Chor Sambor district ke village volunteer Handing Thang Kipgent allies Thangniune Makoi animak tha asege tang tarukta Impal dage phakibani loinana Guwahati da leiba NIA ge special court da puthongna ba duty magistrate na ayaba pikre haina NIA na thadurakliba cheroladuna palle North Eastern Region ke Language Center Guwahati na sinduna numit tarung ni sumna pangtokadaba preparation of Manipuri course materials in meeting me ke workshop ngasedege Guwahati Assam da leiba hotel Parahuram da haudokre ngasi hotel da Parahuram ke conference hall da pangthokiba workshop haudopki tharompa asida Center Institute of Indian Languages CIIL Maishuru ge lecturer kam region ke Language Center Guwahati ge Dr. Alendra Brahmana Tharomapo Amadi Department of English Manipuri University of Culture MUC ge Assistant Professor Dr. Iromba Robindrana Athoiba Mitunglen oike Tharomasida Athoiba Mitungo ikiba Dr. Iromba Robindrana Manipuri loan book takbi tambi bage masak singe matangda chanaba chunaba Mongda Puthopa Matautai Haina Pondoke Tharomasida Tharombapuge Waran Piraduna Dr. Alendra Brahmana Hai North East Ngangna Riba Tibeto Burman Loan Singe Manungda Manipuri Loan ke Thaka se Wangna Lay Loan Asibo Mama Londa Nataba Miyosing da Tambina Ba CIIL na Piriba
diploma course asige prescribed textbook aina basic course material asi mitai mekta sanganaba workshop ase pangthopani workshop asige matangda Dr. Hidampa Dolent Singh senior lecturer NER LC Gotina High diploma course asida sub course ahom yaugani course asige yumphamba oigadoriba basic course asida Manipuri loan ge masaka asi marik chumna takani loan asibu second language oina tamgadiriba mioishinda loan asibu araiba monda khanghanaba pandamda direction ase sengbani workshop asida akhanaba loan suroi special language oina saruga yariba Dr. Amob Nandraras Mitai Lecturer Cum Resource Person LD CIL Maisuruna Mitai Meike Loyange Matangda Miamge Oiba Janakanglonta Ama Sanka Kadabani Masi Sankanaba Honabada Longe Pazaba Masak Amadi Mayeng na Piriba Wahege Mong Mato Lengsen Bada Akang Naba Janabi Ama Tamu Nabage Matau Tai Haina Pundoke Kunmarirak Suba Oina Econ Network Manipurna Go Green Go Clean Campaign Ama Directorate of Environment and Climate Science ka Kunsam Naraka Pangthok Saba Aduke Makatarakpa Oina Dam Site Oiriba Mapampa Asida Laksaraka Plastic Waste Karata Orabasu Recycle Taunaba Cell Ontonabage Collection Tauzabani Aikoina Heisening Bade Mapamasida Dam Site Oibiraga so Mai Thadopigano Maibataragade Amohana Recycle Tawage Kudong Saba Lairoi Aduga Masegaloinana Sakpasu Natabanina Hena Kamsil Halapa Aduga Mapama Asida Ladiba West Sink Ase Loishindaba Recycle Tautotaba Taragade Masina Lebaka Lehauda Solak Hambada Natana Lainatina Kaya Ama Nahlapayai Mapampa Asida So Mai Thadiba Ase Lalaka Sapada Sor Ponba Sor Hombada Awaba Ama Oire Sek Suba Satpa Low Suba Satpada Adukimate Kudong Sadaba Uhele Mapamasida Dam Site Oibiriba Singna Haidokpa Kak Oiba Recycle Yauda Pataragade Aikoida Amang Bakea Amapirakane Loinana Mai Thadokpa Asinasu Nungsita gas oina Maiku oina Yauraklaka Aikoida cancer Pauba Nahalapa Yai Mebatanatana Jiba Pamba Kea Amaso Mangsalakane Haibage Akiba Pausai Aduna Aikoi Kudimak Hausate Plastic Amade Atai West Kudimak Lotion Naba Honabada Aduga Kannaba Hiramda Sizanaba Natragade Mangsaba Orakane Handaktasu Ising Isau Tole Plastic Nachingba Atay West Mayampa Amana Konka Punzan Badage Kusengi Isauga Tolakanda Miokiada Awaba Piri Masidake Gyan Taminaraga Kaminaraga Plastic Amate Atay West as a Kananaba Hiramda Sizinaba Haiba Kaktana Environment Kanbangamgani Lobanamba Lamdampa Ama Ohelbangamgani Haiba Ase Kanbiraga Lenga Kaktana Tauba Ngamloidaba Aikoinasu Isage Ithaudangne Kanna Lobanamba Lamdampa Ama Ohenaba Environment Kanbada Aikoi Kudemak Sarogia Minerasi Haina Eco Network Manipurge President Sinthangamba Laishamna Paujalagli Tolibi Irangasi MLA Singna Miamge Oiba Lengaka Ama Semba Ngamdabudagini Karigumba Thuba Matamda Lengaka Samdrapadi Miamge Asauba MLA Sange Mathakta Taroklo Haninga Lete Haina Uripo upon Balumda Pondorakli Nasigi Uripoka Sorbon Tingenda Leba Uripoka upon Balopa Amadi Uripo Nupi upon Baloke Office the Pangtopa Pogimi Pamamada Uripoka upon Baloke General Secretary Samamp Drupana High Chathariba Sadana Se Lupasina Sogali Adumbo Inamba Uripoka Lambi Asidagi Rims Siza Hospital in Sangba Lambi Chaki Gadaba Maramna Emergency Gari Lakba Madamda Lambida Uwa Pishinba Koilas Matata Mai Tabaneting Bage Tabak Tawidanaba Mahana Apil Tauki Chathariba Kongsanga Asida Security Post Game Mike Dege Kongsang Noishing Tanghai Bage Namada Chahi Yamlaba Halkia Ladiba Yumlakta Tier Gas Amate
mok bom na chingba kapchalaliba ase yaningde hiramasada security advisor nakumna yengsanba matautai haike Pauge mifampa aduda sarugya kiba uripoka upon baluke bas president Kwarapampa Tarun Kumar na haikibada Chatariba Kongzanka Asibo Congress Tauduna Miam the Ipau Yaholiba Paumi Singh Security Force na Puba Jaibage Todok Toliba Ase Akanba Mongda Yaning the Bapongdoke Loinana Kongzang Changsiliba Miam na so press media bo Ikai Kumnabo Udbiu Amadi Makogi Tabak Taramda Aye upon Bibidanaba Apil Toke. Masih natagal irang si we further escalate to the nabane no khanbi rambaya adu masina mahi tamjari ba chhatra sing ari medical field labor oiro journalist sing the oiro as well as legal profession the labor mu sing the su yam chaw disturbance ama hindrance ama ohele ana yaraga di internet ban to gi thabak se masi tahon bigan no manam dawjik 21st century sida asuk yam chakhol ma tam sida internet ban min mangani thingjan ba hapta ama thingjan bai ba se masina ngasai gi state sigi economic resources solakani ari tonga different professional labor mu sing jam chaw no sokpanina masi in the larger interest of the public state government na kumna khandabi rakanda without further delay masi remove to wi ba se uripo apun buluk ka uripo no pi apun buluk pi yam chaw wa adugumba appeal lama state government na tawjari Numitarani Aramai Tengona Banta Lauthokiba Matung Zirbam District ATM the Merapai Bishina Pona Torotuna Bantaringai Ngaraga Jiripamge Lamkai Ketel Manakta Jirikata Kasar Assam Lomdake Cooking Nupamacha Anina Draga Purakpa Pakibata guiding a Cherakasida Asinington Pung Animakaram Tava Matamda Jirikata Kasar Assam Lomdake Draga Purapa Naga Nupamacha Ani Jiri Babupara BSNL Office Manakta ATM de Merapai Bishina Paraba Matung Jiri Police Station a Cray Paraba Nupamasa Ani Adude Tamenglong District Toksam Subdivision ke Manungchana Labor Nungkau Kundage Tangsit Long Kamai Apokpa Digailong Kamai Amade Mansi Kamai Apokpa Sugailong Kamai Kawi Haide Maharashtra ke Thane Manakta Leiba Divada Mi Yamuna Tongba Loken Train Deke Taduna Mi Teruk Sire Tarina Sokre Tadogadu Diva Amasung Kopa Railway Station Singe Marakta Thokibani Train Adu Kasara Damna Chatpane Haina Operations in the Pondoki Mi Yamna Chinba Matampo Badeke Yamlapa Mi Yampa Ama Train Aduke Tongsen the Leblambi Train Aduna Sen Bahorokpada Yamdrabada Mui Taradom Train the Getake Asopa Senka Adu Anak Padaleba Hospital Singda Trimming the Matapokre Lake Hidraba Singi Chahi Kuntra the Kuntra Manga for Wigi Manung the Labani Heidi Central Railway CBRO Oediba Swap named Dandras Nilana Haikibada Todokado Trend Tengainaba Nati Mi Yaman Badage Todoka Adu Tokibani Heidi Todokadigi Matanga NCP SP President Sarada Power na Haikibada Lokan Trends in the Mi Yamna Jiliba Ase Kona Naba Central Government Tabaka Loka Kadabane Automatic doors Lokan Trends da Hab Kadabani Lake Hidraba Sangidamata Awaba Pondoke Amade Atok Asopa Sangna Tuna Parangna by Soge Mapamda Hazari Haiki Hausagaru Badamaro Ibapau Amon Episode Hanagisi Minister NP Namati Raja Sabagi MP Lesson Basana Zoba Unit Home Minister Amita Unana Bugitamata Delhi the Paishan Cray Numitaruni Satakadaba meeting make a workshop Ama Nasadeke Guati the Hodokray Tolibi Irangasi MLS in the Miamge Obalengaka Amasembangam the Patakine Haina Uripo upon Maluna Pondorakle Loinana Mumbai da train the gate Taduna Muterok City Imes PAODAM as the Matang Sidaloisere, being Tabiri Besumbo Mukana Kurum Sari.